ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯩꯇꯩ ꯂꯤꯄꯨꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯃꯦ 3ꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯁꯤꯜꯂꯒ ꯌꯨꯝ ꯃꯩ ꯊꯥꯅꯕ ꯁꯦꯝ ꯁꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯃꯐꯤ ꯊꯣꯡꯗꯅ ꯈꯣꯡꯒꯣꯏꯅꯈꯤꯕ ꯑꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅꯅꯤ ꯍꯥꯏꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯨꯕ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯃꯩꯇꯩ ꯂꯤꯄꯨꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯀꯌꯥ ꯑꯃ ꯁꯤꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 13:30 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯌꯥꯎꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯌꯥꯏꯁ꯭ꯀꯨꯜꯗ ꯂꯩꯕ ꯕ꯭ꯔꯤꯟꯗꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯁꯤꯈꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯔꯤꯟꯗꯥꯗ ꯈꯪꯍꯟꯈꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯁꯤꯔꯤꯕ ꯃꯔꯥꯜꯁꯤꯡ ꯌꯨꯝꯐꯝ ꯌꯥꯎꯗꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯍꯧꯈꯤꯕ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯅꯨꯄꯤ ꯑꯅꯤ ꯃꯐꯤ ꯊꯣꯡꯗꯅ ꯈꯣꯡꯒꯣꯏꯅꯈꯤꯕ ꯑꯗꯨꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ ꯃꯁꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯃꯊꯛꯇꯁꯨ ꯃꯔꯥꯜ ꯁꯤꯕ ꯋꯥꯐꯝ ꯀꯌꯥ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯥꯎꯕꯗꯒꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯔꯣꯝ ꯇꯥꯕꯗ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯊꯧꯃꯤꯁꯤꯡꯅ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯁꯤꯡꯅ ꯕ꯭ꯔꯤꯟꯗꯥꯗ ꯃꯍꯥꯛꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯃꯔꯥꯜ ꯀꯌꯥ ꯁꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯨꯊꯣꯛꯅꯕ ꯍꯥꯏꯈꯤ꯫ ꯃꯗꯨꯗꯁꯨ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩ ꯂꯤꯄꯨꯟ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯁꯣꯔꯁ ꯑꯃꯗꯒꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯃꯩꯇꯩ ꯂꯤꯄꯨꯟ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤ꯫